Iran launched retaliatory missile and drone strikes into Israel. Makoi ngasi gaza da tau khiba mong adum nadi ngasi Allah na lambi amadagi silaga makoi wa chutum da kan mangamba mapu Allah la yabi moi khanga da bani makoi na minungsi matal lama bo yaw da bida apik pa angang kaya mara leit da family kaya mara leit da micham kaya makoi na bom to missain kapchal laga hatu khiba mayam singa do lekin khuda na ngasi na tar ju hayeng natraga jong chi nong madi soidala jariya ama silaga makoi gi mi khuding mak singa do loi tum namak makoi adugi assalamu alaikum warahmatullahi wabarakatuh. I am the oikhi ngasi sigi tari date 13 da Israel amadi gaza Israel amadi Iran ani chidalla na hojik bom caption na kiba tago Israel da meyoi sing asina Israel gi meyoi sing asina gaza da tawba yaba adugumna Iran da su tawba yarani haibe makai da wakhalam khalle kari Iran chalo makoi si yamna mangak tingal liana are Israel na khalliba wakal do fareba khanjano mahak na Iran da wakai hubata aragadi Iran su mamuli natteba kampanjari ma dorgani pagum pirakani ahanba da Israel na bom khara missain khara Iran da kapchalle to Iran gi ngarang tarik 13 na hangi numit sida bom khara kapchan matam da makoi gi bom sing aduna missain sing amsu makoi gi polom kapchalle iba adum loba missain sing adugi kapchale adugi maram dagi meyoi chama khara hena sahid oikhi moi lan mafam da army kya mafam adugi lan mi kya shire adu ali khamni mafam adugi prime minister dum loba minister aduna makoi gi dafan tawbiraba makoi gi thabuk loijalaba amsung makoi gi ahanba posting aduda makoi gi meyoi sing adu hapchallaga pura set oirabagi matungda makoi na lan tawra aba gi matungda pung 10 khara pung 12 pung khara haitare matam khara paukum pi te jawab pi de tumin lei aduga makoi gi thabu igang leikhidaba meyoi sing adugi tawgadaba mathom mangam loina pangthokpa loiraba matungda Iran chu mamuli dinate makoi na kadigumba hwrk pataragadi eikhoi chu madugi mapung phaba paukum pi gani habdi Iran leba makoi na Iran na amagga kapchalak matamda missain chahum dagi hena kapchan matamda adumloba Iran gi America na pirakpa dumloba koi gi defense system adugi polam sing aduna ngakgamde adule alam khongpa mayam sing adum mayam sing chenare aduga madugi bom aduna makoi gi defense system aduna ngakpa ngamdana tarak matamda meyoi kaya sire adugi asengba news ti kaina Israel na madu phumjallaga thame lekin aduba news sing da thoiba adugi matungina makoi mi mayamam sibaga loina doctor da hospital la kam lai leng adu Iran na hai karena ngasi eikhoi na pireyo paukum masidi ahwbani karigum makoi na lan thengna ge haina khanna daragadi eikhoi maduge da mak tayar ni masidi ahanbani shuruat ni masigi matung tarak pada eikhoi sidege na sathiba mayam torokani sin hai che are Israel nang na aphawa kaya amsung nang ngamba kaya da mukha ra sunlakan nang Iran dadi hawganu Iran chahe lan tawba taragadi aman natraga aman di ngamgani lekin Iran dasu adugum laba system adum power yamna Allah rabbul izzat na piraba tum ba country amani mahak soidna lan thengam matam dane kai tuning hanna balai royo Israel na khalli karena chalo makoi loijan dabe ade na nakoi na topa da khanma taraga su Iran da di khanbi kano achi Israel gi mafam maduda makoi na ngamme haina gaza da kapchan matam da yung kaya pokhar yung kaya sing adu tum ta aga tik taraga leiba taba do waise adugumna hojik Iran na kabak matam da adugum loba adum Israel gi mafam sing adu loin ning khairaga gaza gi mong da oiraga leire makoi gi adum loba ngakthok ngai ge leba khulai sing aduna ngakthok pangamde bas kang khangudra karamba mafamda bom kapchali haiba matamdane adugul mafam adum Iran Israel gi yamna met oibe city oba mawi khulai thamba mayam sing adugi metin to mafam adu city adura kapchal aga tumta aga propuna mi kya siraga jamin do mahala hoile hoji Israel na hairi kai nakoi na kari gumma sidagi chu amaka lan thengna ba tamadi ko bilkul tayar ni sin haise aduga sida Donald mai tare moina America gi dum loba mahakna yamna sat piriye mahakna sat piri si kari gi rai matamda Iran chi ngasi dagi chahi khara ki matung da soidra makoi super power mak yautra ka adu yamna khulai yamna sabangam ba adum afauba country mo ra kadawre habchi America na khangeba aduna America dagi khulai lobi deba koi masana sajai aduga makoi gi jitne bi jaruriyat oiba khudingok chi masana sabasta America na yam chaeba maramti makoi na sum eikhoi di ejazat lawda bi da eikhoi dagi leidab da makoi na sum khulai sabata ragadi eikhoi
कमेंट तौगद्रो हाइबदु कलक्पगे लोइना लोइना इजराइल दा अमेरिका ने सपोर्ट तौरगा मखोइना लांजि थिंगे दमदा कापचल हनमनी लेकिन इजराइल ना हाइसे अखोइ नखोइ दगी इजाजत लौबगे बथौ तादे नखोइ दगी खुलाई लेबगे बथौ तादे अखोइ इसाने इसागे खुलाई सागनी अदुना अखोइ लोइना खुलाई जितने भी जरूरत ओइब खुदिंग मक्सिंग अदो लोइना मक अखोइ खुलाई सागनी हारगा साबनी अदु अमेरिका ना मखोइ दगी लेदे मखोइ दगी लौदे हाइना चाकपदुगो लोइना लोइना केदवा मखोइगी दमक्ता तुमहनगदमी ताखनगदमेन खल्लो अरे भाई साहब तुमहनबा ngamba mi kanamta leitabani aduba ikoi miyam punamak dua tawgadabani Israel na makoina ngasi gaza da tawkhiba mong adugumnadi ngasi Allah na lambi amadagi silaga makoi go chutum takhanba ngamba mapu Allah lei haibije moi khangadabani makoina minungsi matal amabu yaudabida apik pa angang kaya maral leitaba family kaya maral leitaba micham kaya makoina bom top missain kapchallaga hatokhiba mayam singado lekin khuda na ngasi natraga jo hayeng natraga jo angchi nongmadi soidala jariya ama silaga makoi mi khuding maksing ado loi tum namak makoi adugi pichar tawba ngamba mapu Allah lei haibije makoi khangal lakwa matam do Allah na yaurabadmi sirbe chinloi sing aikoi dua tawgadabani aduga ngasi kaptan kriba ase Allah rabbul izzat na masdagi henma matung lakku matam dachu masdagi henba kaya kaya lakane aduna chenen tabir mungdumak na aju Israel ni mipung kaya siraga taraga leirabani Iran na kapchilak matam Iran kaju khanbide aduna aikoi na koi punama Allah da dua tawgadabani Allah rabbul izzat na tumnaba Iran amusung gaza gi awaba tarin pung khudimok Allah na mai pakan boy chano hain Iran na makoina awaba kaya gaza da zulum tawba taraga su Iran na ngasi phobon makoi da bom kapchendana missain kapchendana amata haudabane अदुबो इजराइल ना हंदक की मतंग सिदा मिगी मेन सिटी ओरे मफमद द मकोइना हना बोम कापचला आगा अदुगुम लब ईरान की मियोइ सिंग अदुदा मी कया कमांडर कया नत्रगन मफम अदुगी अचौबा कया मी शहीद ओइख्रबनी लेकिन ईरान न तुमिन लई पुंग खराब तुमिन लई मतुंगदा मकोइना हल्लगा अनि सुबा दुमलोबा बोम कापचलक मतमददी इजराइल की मिपुंग कया तुमन सियागा मफम अदो गाजा की मोंग तुम तागा लेख्रबनी देखो हौबदी इजराइल कंगू सिंग अदुमक हौगनी लेकिन अफबचु मकोइना साबा अदुदी यारोय लेकिन नकोइना हौरागदी इखोइसु मपुंग भाबा जवाब अमजुंग मदुगी पुंग भाबा अखोइना पखोम पीगनी हाइबसी अदुमबी Iran na hairabani kaina bas ngasi ikpoina kapchal iba asidi masidi ahwbani masidi matung taba karigum man akoini henjalakwa daragadi aikoi lan thengai damakta ikoigi operation tawningai damakta lan thengai damakta ikoina maming tholaga semaga thammabani adun masidagi hena nakoina tawrokpa daragadi masidagi hena pung baba lan ikoina tawrokani aikoi sibagaro khulai ikoida kami kari ju leite adugum khulai gidi adum Iran da aduki matik Allah na piba khulai makhan mayam suna laikhrabane makoida Allah adun Israel nakoina khalli karena koi loina America support tawribani haina are America adusu loina mak Allah na power pibagi tamaktane Allah la thok kay matam til thop ngamme bane